Kagin Vijay Divas ki thoram pangthokre Nahashing na Thouna Phaba Lanmi amasung Makhoina Katthokramba Shing Ehul Lougadabani haina governor na phongdokre mamangi chahi singda pangtholakpagumna ngasisu adungai kumjar lising amaga chamapan marifutara mapanda Kagin ranfamda leibak asigi Lanmi singna mai palakhibabu ningsingduna Lanmi singi Katthokramba loinana mathauna singthabaga thoram Kagin Vijay Divas Infal da su pangthokre manipur lengang na sinduna state ki thakta palace compounder MS FDS ki auditorium da pangthokiba thoram da governor AK Vala amasung chief minister Y Kem Chana luchingduna landform asigi Thouna Phaba Lanmi singda laishu kattuna ikai khumnaba utkhi thoram ga mari leinana governor na hai leibak asigi Lanmi singna mapandagi landarakpabu masan gi khandana Katthokramba loinana Thouna Phana mayok nakhibani Kagin gi Thouna Phaba Singbu ningsingbaga loinana Makhoina leibak asigi ningtamba ngaknabagi damak laukhiba thodang sing sakhangadabani handaksu operation schedule da Lanmi singna achoba thodang laukhi hairaduna Makhoigi Thouna lingjenda inot ama pire haiki Thorangi manung chana governor na bir nari amasung bir mata singdasu ikai khumnakhi governor na makhata na hai ngasigi thoram asi maraibak nungshiba Katthokramba amasung leibak asina chauthok chabagi khudam utpani mipum khudimak na Thouna Phaba Lanmi sing amasung Makhoigi imung singbu ikai khumnagadabani leibak asigi armed forces singda manipur gi maikai dagi su miyoi kayana saruk yari hairaduna ngasigi Nahashing gi Thouna Phaba Lanmi singi Ehul Lougadabani thaksi khashi khangna amasung achetpa pandam amadi leibak nuksibagi pukning wakhalga loinana India gi damak mathau pangthokadabani leibak asibu tangdu leitaba leihannaba honabada apunbagi thodang lawminagadabani miyamna ingtappa hena mara chetpa leihanbaga loinana kumja ing desing aniga nimfuga tareta miting thamliba district barak ki maikai romda amatau oiminaduna sangsingadabani haiki ngasigi thoramda Sri Balmuka Deaf Government Music College ki artist singna chinglemlaba maribak ningbagi isai sakhi thoram asida MLA Singh Chief Secretary Security Advisor DGP Civil Military Police ki Officer Singh ex serviceman Virnari Bir Mata Singh amasung leibak ki damakta thawai Katthokramba Lanmi singi imungi miyoi singna saruk yaki Chief Minister su Kagin gi lanfamda Thouna Phaba Lanmi singna Katthokramba leibak asibu ngaklambagi ningsing thoram asi manipur yauna ngasi leibak sinba thungna pangthokli haina su phongdokhi